Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba saramcha chatpa Hemam Johnson Sibagi Cheirak Pikhre Unlf Khunai asida tabada yemaunaba ki hangoituga chaningai oiraba hek pokminaba machan nupida fauba oktali chatpa ngamba lamchat naidabagi pankhai wang malalaba Moirang Khoiru Maning Leikaidagi Haujikna Moirang Kalawaida Asanba Yum Amada Leiba Hemam Johnson Elias Mani Apokpa H Biren Amadi H Ombi Premabatibu Sibagi Cheirak Pikhre Haina Aina Thinkraba Koirengna Luchingba UNLF ki Central Committee ki Secretary of Publicity ki Puriba M Sayena Khuek Piduna Thadorokpa Cherol Amana Hairi Cherol Asina Hai Asigumba Saramcha Chatpa Mioi Asina Thobal District Tagi Maramcha Chumdabi Priya Kobi Nupi Amaga Kunaina Yadaba Maongda Nupa Nupi ki Aronba Mari Lenei Amadi Hek Pokmina Machal Nupigi Yumba Lambi Leminaduna Angang Ama Unare Haibagi Paugi Likun Ama Fangbadagi UNLF MP gi Special Task Force Amana Thigatuna Laki Loinana Chayol Amagi Mamangdagi Hemam Johnson Elias Manibu Imphal gi Mafam Amadagi Fagatuna Custody da Thamlaba Matungda Kupna Wahang Pahong Chathaki Ahanbadadi Johnson Elias Manina Masagi Maral Kupsinaba Honaki Amadi Thobal District Tagi Priyagobi Nupa Kaina Krabi Mafam Kudingi Asanbaka Hong Hongduna Leibi Mau Amaga Nupa Nupi Anigi Aronba Yumban Mari Thamduna Ahum Marirak Angang Oiduna Angang Yeithakibagi Wari Fongdoglaki Priya Hariba Nupi Asi Maramcha Chumdabi Amani Johnson Elias Maniga Mahaka Priya Nataba Mari Kayarak Thamnabada Natana Johnson Elias Mani Namachan Nupigi Hangoiningai Oiraba Wari Adusu Mahak Khangi Asumna Wahang Pahon Makha Chatharakpada Manina Mahaki Irek Makha Machan Nupi Hemam Ichalga 2019 Dagi Nupa Nupigi Aronma Yumban Mari Thamnaduna Angang Anirak Naupukhi Haibasi Johnson Elias Mani Masana Yazaki Hairi Cherol Asina Hai Asumna Tabada Tukuchaba Hangoiba Semdok Pangamlaroi Daba Saram Chatpa Johnson Elias Mani Gilichat Asi Kunai Asida Yade Haibagi Chapchaba Para Ama Lehaunaba Party na Kupna Khanaraba Matungda Hemam Johnson Elias Manibu Sibagi Cheirak Pikhre Hairi Ningsing Bayabadi UNLF na Kunai Asigi Nausum Haiduna Tungi Mama Amadi Yumbu Rambi Oirakadabi Nupi Oibi Kayabu Saram Chatpa Nupa Oibasing Namjanam Teknaduna Sorak Tambiba Amadi Ikai Kumnaba Manghan Basingi Mathakta 1990 Anganba Matamdagi Hauna Warak Watem Duna Ahakpa Cheirak Piduna Laki Asumna Ikui Kunai Asigi Ngaklo Oiriba Nupi Kunai Asibu Singnarakpa Singbu UNLF na Makata na Cheirak Pikhre Hairi Cherol Asina Hai Kunai Asi Chahi Kaya India gi Loilam Lenga Asina Kumbang Sana Naikairakpadagi Kunai Asigi Kayat Kudingmak Kinthare Imung Manung Ahal Laman Kairoi Lekai Pali Haibagi Achepa Firef Kunai gi Chana Lonchat Thaksi Khasi Loina Mangsilakle Kunai Asima Palla Pumlaba Kunai Ama Oire Thoidok Hendona Haukhiba May Ahum 2023 Dagi Kuki Kulai Pai Basina Chatarakiba Lana Sina Kunai Asi Khuzai Leichai Halakiba Asi Dagi Lenga Wail Leitraba Sanmit Ki Fibam Satina Soksilaba Kunai Ama Ohenbada Natana Kunai Lonchat Social Morality gi thaksu asuki matik nem thakre lengak pariba angam athau yaitong phamdong basing loilam mapugi makhong konduna masagi chokri tabu soidrabadi haina leibaki sokselakpa phibam asi karisu leitana leithokli hairi asumna ngakpi senbina balaitraba ireipak ifurup asibu kanana ba UNLF MPA na changsilakli ba yaul khongjang asida ireicha sing maru oina khunai asigi damak chongthorakli ba miam gi lupsing amadi thoidok hendokna Yaolof Kudingma Kakusamna na Changseminasi Haina Appeal Tawragli Aroi Bada Cherol Asina Haribadi Iram Damasigi Mama Mapa Oibasingi Mafamda UNLF na Toina Thamjaning Wafamdi Kunai Asigi Tungi Yumbirel Oirakadariba Masa Singbu Piklingaidagi Hauna Afaba Sajat Licha Taksi Kasi Kunai Hauna Lonchat Sing Mamuta na Khangna Batak Pitambi Hausi Loinana Mahiloi Sangsingda Laibiriba Oza Sing na Sunauriba Mahiroi Singbu Anisuba Mama Mapa Oibagi Achoba Thodang Lobiduna Cheksin Nangak Pisen Biu Hairi Pau Drug Puthok Pusinda Sizinaba Underground Tunnel Ama Myanmar gi ngamkhai Leire Haribasi NE region gi security da Singna Bani Kokomi Mayai Kaba Chinjak Drug Puthok Pusin Taubada Sizinaba Underground Tunnel Ama Indo Myanmar gi ngamkhai Leire Haina media da reporter rogli basi North East region gi security da chawna Singnaba Amani Haina Kokomi na Fongdoragli Hiramasi gi matang da Coordinating Committee on Manipur Integrity Kokomi gi media coordinator na Khuyek Piduna Thadorokpa Cherol Amana Hai Drug ki polam sing puthok pusin taubada sizinaba India gi ngamkhai manungda aronba underground tunnel ama leire haina media da reporter rakiba wafam asi taraina loba chumloi oirakliba phibam asi national security da chawna singna baga loinana North East region da leiriba yellow mi sing da khudong thiba kaya mayok narakani Manipur da khundariba yellow mi sing na sikuma thawong chathabada mapal amadi Manipur manunggi oiba khud yaure haibasi chingnaba kuirabani Myanmar amasung Mizoram ani gi ngamkhai da lei hariba tunnel asi achoba gari sing Chathok Chasin Tauba Yai Haibagi report like
Thawrang asi icham chamba drug smugglersingna chathabani haina tarai na loba chumloi. Masida Mizoram amasung Myanmar gi manung leiriba Chin state ki khukan panganba miyoi sing soidana yaurongani. Oirakliba fibam asida kokomigi apambadi North East region asi state of narco terrorist emergency lauthotuna narco terrorism gi thabak thoram sing miyam khangna paikhatpani. Political gi charang na bathoaliba amadi Manipur da thokliba irang asi hena sathiba fibam ama ohenbada mateng pangliba narco terrorism gi thawong sing thingnana ba center na akan mathabak paikhatkadabani. Kokomigi apambadi Manipur da thokliba irang asi gi warusin puraknaba akangnaba matamgi manungda transparent leina state amasung central government na thawrang paikhatpani. Manipur, Mizoram amasung Chin state chathariba narco terrorism gi thabak thoram singna masak naiba miyoi kana yaubagi haibadu kupna thijingadabani loinana Indo-Myanmar ngamkhaida lei hariba underground tunnel amadi drug smuggling amasung khulai puthok pusin tawbada sijinnaba atai infrastructure khudingmak manghangadabani. Manipur da thokliba irang asida geopolitics amasung narco terrorism gi thabak chathariba si thengnanaba center amasung state government na official oina thabak paikhatfam thoi hairi. IRB personnel ama seiduna leiramle Kukising district ki Kurau Pokpida leiba industrial state complex ta leiba Taragamathoi suba in the reserve battalion IRB gi personnel ama seiduna leiramle hairi leikhidraba IRB personnel adugi maming singlai ngam singlai kuntraga manga apokparome singlai kawi kasom khulendagini mahaki rifleman number 01123471 ni Mang masagi tumpham ka da siduna lerambani hairi pau sina hai ngarang ayu hogolaktabadagi mahaki ka aduda changduna yengluba matamda ka adu manungdagi thonglon leramki kaubada so khumlaktabadagi mayam changduna thong hangdoktuna yengluba matamda siraga leramkhibani thaudodogi matangda police na UD case ama lokhatkre hairi. CM Birena case loiraba malemgi kaithel da lupa crore 637.33 henbagi drug kg 314.4 mai thaduna manghankre. Case loiraba malemgi kaithel da lupa crore 637.33 henbagi drug kg 314.4 chief minister N Birena ngasi mai thaduna manghankre. Tunga district police na chahi kharagi mamangda faduna mari lenaba court case loiraduna dispose tawbagi ayaba leiraba drug sing lamdengda leiba sis common biomedical waste treatment facility da polam sing adu chief minister na mai thaduna manghankhibani. Ngasi manghankiba drug ki polam sing adudi heroin powder ganja WY tablet SP capsule N10 tablet yauna drug yauna sizinaba tai tablet sing ni mai thaduna manghanba aduda lengaki council of ministers sing MLA amadi police ki makok thongba sing su saruk yaki ngasi ki drug mai thaba aduga mari lenana chief minister N Birena phongdoki bada state asida BJP gi lengak lakpadagi drug ki mayokta war on drugs hodoki masi pangthokpada lengaki machinery sing na Kihan khangalakpa kaya thengnaki ngasi mai thaduna manghaliba si lenga asina fagalakhiba drug sing manghanba taruklak subani fakiba drug sing kadai da leikrabage haina miyamna hangnabadu ngasi mai thaduna manghaliba sina miyam da leirama chamamnaba adu kharadi koklagani mangna makhata na haikibada handakta su haukiba tha kharasida central paramilitary force yauna state force na chingi district khara da tharamba drug pambi sing mangta hanki lenga na drug ki mayauta kana changsillabasu drug Mafia singna akiba mata yaudana paktakna drug thariba si lenga asina tumina leithokloi fataba thabak tawdana ba kayara khanna haikibaga loinana mang tahalabasu makhoi hanba leite lenga asina su war on drugs ki thabak leptana atumak changsin khigani lamdam asige inkhalakliba naha kaya drug ki ipakta tawduna leirambagi Chang report ki matungina kharadi hantarakle Ukhrul district ta lupa crore manga changna rehabilitation center ama sanaba madugi sanpham su pikre haiki amarom da cycle police station gi manung chanba Hungjang village ta lam ekar kunthraga manga da lokaina tharamba popi pambi singkang popi police 133 suba CRPF battalion forest department amadi mari lenaba executive magistrate ki apun bakangbu amana mangta hankre hairi Manipur dagi drug free ohenaba stakeholder sing amadi mipung khuding mangna khusam na duna mai pang na changsin minasi haina chief minister N Birena social media da phongdurakli